Hi ma'am, Gujarat plane crash ki ahanba investigation preliminary report lagre. Report asida kari hairi haibadu akhui taminasi. First pilot, karigino nang na fuel engine switch off tawriba. Second pilot, aiji tawdena. Asumna cockpit voice ta matat taki. Wari sanabasu loisingidre. Report asu transcription loidri. Adubu preliminary report asi laglaba matungda pilot singda blame tawbagi mami macha amadi tabagum tawi. Masi ubada Indian Pilot Association singna kanna yaningdaba fongdokli. Makha tarakwa oina thaugi engine ani sida paliba switch ani asi karino haibadu akhoi khangminasi. Switch ani asi ekhoina yumda panba normal switch haidi fan natraga normal akhoina thadok thajin tawbada panba switch tuga khara khenai. Switch ani asi on tawba matamda akhoi mokhoida kitang mukhatpa ama changi aduda sunatana switch ani asigi side ta guard tawraga laiba ko moise aduga yellow line asu koishaleba. Investigation report ki matungina aina sum pawda yingjabada ko moina hairise plane se paikhatpa kanda magi engine gi switch se off tawgre haiba adudagi pilot amana within 13 seconds tamana switch on tawr matungza haidi engine amagi keno se fuel ga connect tawbagi recovery se ngamme haiba ko adugi matungda mu second suba switch se within 4 seconds ta moina on tawe haiba adubu laibak thibadi adu ngam khidre adugi matungda 11 seconds pawwa flight recorder da paw faunarame adugi matungda adum plane se kai khreba high is within haidi seconds minute amaga khara henbagi manungda thokhiba thodok ngata neba ko panba yabadi air india gi same plane ase paris to delhi pairu reba ahanba first ko adagi second subadana delhi to ahmedabad pairu reba adudaneba ngasai akas ko nupa amana keno tawrido haidi sigi plane ji amthina service nungaide ac ju work tawde aduga seat ki maning dia yawa tvs bo yeng ba yade what kind of plane is maina koi viral oiba ukhidena ko aduga ahanbada haidi mai paris to delhi paire delhi to ahmedabad loire adu matungda plane se kai drigandane third subagi magi journey se kai deno hai matamda ahmedabad to london ne ba ko adu chatkadaba gatwick airport ta so sida thamjani point plane je sungpa po thadreba aduga adu matungda mo haidi ngasai plane sigi matanda additional facts khara mo haijake sigi same plane je 2021 da london to hyderabad lakpa kan samayai da engine je thau yurak tana turkey gi ankara da emergency landing tawkhiba ko adagi june 2025 sida mu right wing je repair tawkhiba ko makhatana comprehensive check december 2025 da tawgadabani adubu plane che crash tawkhredana last Al Jazeera internationally powered news channel sena kari report lege haiba matamda Boeing company gi asumna haibi moina Boeing company se quality check tawba kanda haidi moina sariba plane gi quality se yade haiba ko hena profit leinaba atopa different countries ta moina aeroplane gi part amam je sahale haiba aduga pulap moina tasalaga assemble tawraga sabani aduda sunatana mamangda Boeing plane crash kai khibagi complaint khar su leigredana ko aduga last asagi Gujarat plane crash sidai samoina paliba engine gi switch se sisu yamna haidi outdated mallaba switch ne na haiba ko aduga Al Jazeera makata na iba kanda haidi Boeing company da work tawba quality manager haida mo edu da kamaina quality system yengjanba mi amanabo sigi Boeing company na sareba aeroplane sama tongoi na haye adu ganda magi mathak thangba manager amada report obu kana cd developing countries aukhala level lebak singda thaga dawni akhoida natte nang kaisu pakhaluno kainaga adumaina mogi hojiki manager ru da haibagi pause haiba ko ado aina lawsariba information mayam singse kenoda Dhruv Rathi ne YouTuber da mana hapado aduduga Palki Sharma journalist ki magi pawdo neba ko mayam adum haidi aina translate tawjaba khatane ba ko handok jaba adudum moigi news channel da yengbion moina harakpadune aina haidi moina marik sumna pawse tamena hapcharak paneba thank you mayam like and subscribe tawbiramo tabarungai ragadi thank you